Social media da viral oirakliba thajaniga oiriba paw mana Houjik Kangvai da CRPF Kuki Militant mari khutlai konna na Phare Hairi basani miyam pun anoba update sungaminasi ngasi numida waram phongkhiba tungan manipuri si phongsing amasung thokhiba thawdo thoksing dagi maruibi I paw sing miyamna thamjari ahanbada special content mo oina miyamda ahanbada kangla paw editorial miyamna thamjari Manipur gi apunba saktam thugaina ba pokangba Manipur gi miyamna thengnari ba awaba singasi kumga laiga pai haibadu ka pangkhaknari Manipur gi laisemlon amasum khontoklon lengaklon gi oiba hiram singda nainaningai oiribadi lamdam asigi laisemlon amasum mi haurolda sukyaw yawraktaba lamkhangna sanglakhiba mitop miyan chakhrana lamgi mapu oibagi saklon lauduna furup asi macet thongna thugaina bo honarakliba si debakthibani India ki fiba nungda lairakidaba Asiatic sovereign country oirakhiba Manipurna sai lising kya maning tamba lebak oirakibadu namfu de English ngamaga samapan ga nifuga mapanda India ki fiba nungda namtik tensionan kraba matungda apun bagi saktam da singna bagi thawdok sing lairakibasi laina lafam thokti Manipur apikpa phurup nation ama oina malem gi lebak sing gi manungda maning tamba lebak oirakibani India ki lengak lon gi satna pathap Constitution leitringaida Kangleipak Manipur hairiba leba asigi lengak longi satna pathap loyumba silyen leikrik ningthau rol sing lengak longi satna pathap ngakna maning tamna wail thauda pangthoktuna mapangga leba oiraki kaina thangda English ngamaga sanipanga maudraga mathoida British na Manipur khudum sangraba matung English ngamaga samapanga nifugo tereta Manipur amuhana maning tamba phangduna sahi asimaktada Manipur Constitution Act 1947 Siamnaba Manipur State Constitution Making Committee Miyut Taragatur Saba Committee Semki March Tara English ngamaga samapangani fugo nipan ingdagi function of ki May Taraga Mangada Constitution Draft Lotion ki July Kunga Taruk English ngamaga samapangani fugo nipan da approve of ki Ek asigi matungina Miyamgi mihut khananaba election taunaba constituency sing tampaki sarukta kendra kuntra singi lamda kendra taragani-pan mahamdan gi reserve kendra ahum punna yankhai mathu amadi ningthauna nominate tawgadaba constituency mihut ama minister oigadaba mioi ama yauna MLA gi mioi yankhai gumdoini ahanba general election gi thawrang english ngamaga samapan gani fugoni panda lakhotun election committee gi chairman Sagwaizam Samrendra Noi Election Tribunal gi Chairman RK Baskar Noi Returning Officer na PC Deva Noi April ahum English ngamaga samapan gani fugani pani gi thabahui July kun ngamapan amasum kuntra de election pangdoki Mikhala dura Congress ki mihut taragumdoi mai pakhi Krisak Sabha gi manga Socialist ahum Hill Independence ki mihut taragani panamasum Praja Santi gi mihut Taragani thoi punna mai pakhi nomination aniga punna yankhai go humdoi party amatana majority phamungamdabadagi praja santi krayak sabha madi hill independent gi coalition lengak semduna MK Priyovatana chief minister oi ahan be assembly gi mifam sanakon gi darbar hall phami October taragani pan English ngamaga samapanga nifugani pan majority lepna bangamdabadagi October kunga tarukta amuhana phamduna praja santi Krisak Sabha Madi Hill Independent gi coalition majority oiduna government semduna wasakloki Manipurna India gi fiba nungda tindri pa faw Manipur maning tambale pa wenongki English ngamaga sani pan ga maudraga mathoi gi August taraga mari gi ahing nong yaide British na Manipur gi kanglada pai ningtam phiral singthaduna Union Jack phiral singkhatkiba du MK Priyovatana English ngamaga samapanga nifugo taret ki August taraga mari da amuk singkhatuna pehanki English ngamaga samapanga nifuga taret ki August taraga manga dagi English ngamaga samapanga nifuga mapan October taraga manga phawba haibadi sahi aniga tha ani phawba Manipur mipal tang hinglamki adubo matam adugi lamhui loksing puba India gi laingak singna Manipur bu namlau loksinduna India gi phiba nungda tinsinduna India gi khwai digi hanthaba thak part C state thamlaba matung Union Territorial Council Act 1956 ki matung ina Union Territory da amuk ohenki
matung ing lising amaga samapan go humdraga ni thugi January kunga mathoida statehood phangduna kendra kunthra leramba du kendra humphud leraktuna ing lising ani ga taragi March tarukta general election pangthokpa horakhiba dudagi ngasi fawba 6 masida sahi manga gi mikal pangthoktuna lakri India government namdaw lokshin bikrap Manipur gi apunba saktam ngak senduna thamna bohona bigi mahutta bikrap state asigi manungda kangluk ki oibi union territory amadi separate administration semnabigi political gweba po kangba horakhiba sidagi furuk ki saktam ngak ni hingba pamjarakhiba marebak ningba yelhomi imitation gi mafamda pre measure mamangi puwari ningsing halakhiba si apunba India gi saktamda akaiba piraknabigi yaikai rule gi thaurang oina thulpe Asiatic sovereign country oirakhiba Manipur na India ge phibanung tinkraba matungda apunba gi saktam thugaina ba po kangba horakhiba si India gi apunba saktam da kairaknabagi maram oirakpa yai heba kangla pau editorial ma'am special content moin ahan bada ma'am thamjari atopa pau mana lamyan bi irabot trust na sinduna lamyan bagi pokna pham pisum oinam laikai da laikhidabagi ningsing kumon langban haisoi hai thaduna miyam na thoram pangthokre ngasin lamyan bi irabot trust na sinduna lamyan bagi pokna pham pisum oinam laikai imphal da laikhidabagi ningsing thoram langban haisoi hai tha tawduna miyam na thoram pangthokre lamyan bi irabot English amaga sanipan ga maudra ga taruk tagin English amaga samapan ga yankhai ga mathoi Manipur gi saruk ama oiriba tangbo khul engosing Cabo Valley Saigang region Myanmar kumza English amaga samapan ga yankhai ga mathoi September 13 ta lekhidabani loinana Valley square mile lising tare asi Manipur Myanmar English amaga sanipan ga kunthra ga mari dagi thada sika songa logduna sandokhibani ngasigi thoramduda NG Nongyai Advisor Irabot Trust amasum Hana Human Right Commission member hai lamyan bi Irabot mak sanaroi aiba lilaroi oza kabi lengak loi maraibak nungsiba manaba khunai miyam gi lengak pamba yawoloi kathokiba lusingba philosopher amani anauba Manipur ama magna semga saramba Manipur ngasi de haujuk oiribu wathoksina Manipur socio eco and spol kangkhong saide maramasina ngasigi mirol na maki phidam na pham lauduna ama toina punsinaduna tangdu leitaba mangjil thaba sakhatpa Manipur ama samgala saiki mana makhata na hai trust asina taksin badagi national highway Kaisampat junction dagi hiang thang thong phawba rajya sarkar na English ngani ga ama Irabot road haiduna maming thonkhre maki pokna pham pisum oinam leikai amasum aroiba yahiptan kiba mafam tangbo khul Myanmar malem gi thakta saganaba trust na ai bisirol piduna rajya sarkar taksin malaikre maram masina atuba matamda thabak paikhalakani haibagi thajaba thamli lamyan bi Irabot ki mapok nomin asi state function oikhrabanina maki punsi wari ki sayanabasing asyangba puthokpada rajya sarkar gi thaudang lei haiba wafam su phongdokhi hari atopa pawmana Nirupama gi haksang Jennings ki anatomy department sinakre Thangwaiban Maisnam Laikai digi Sanglakpam Joisei Humfu Miyamna Nirupama Hairiga Kangnaba Miyuesi Laikhidraba Matung Rims ki Miral Sangna postmortem Tauraga Magna Lairamba Langol Ningthau Laikai da Leiba Langol Oles Home da Puduna Mapamadura Ladiba Halsingamati Laikhidrabagi Imung Manungi Miyoisingna Haikal Lekat Tamlaba Matung Jennings ki anatomy department sinakre hairi Laikhidraba sin hinglingai matamda Jennings ki anatomy department da ma ke haksang ka tholam khena paus na makhatari atopa pawmana nong laikang transport union gi mifam pangthok tuna wapum kya kupna khana nei nakhre ngase pung mapan ga makhai tawa matamda mayang Imphal Bengal gi lakok ta leiba MD Abdullah gi yumda nong laikang transport union sigi makhada service toriba gari sing gi pami phama union gi president mayai tangba lauduna pangthok raina union sigi makai digi thokpa sirol amana phongdorakli sirol aduna makha taradun hai mifam asina handak ikhang khangauduna TS Premchan maitai kauba mayai lambi transport association gi president haijabun pasina electronic media print media singna masana khuyek pi duna thokpa notice amada lakli batang kunthra English ngani kunga mari fawgi manungda gari gi se sang amadi update oiba permit sing suba association sida pikhala o hairi basi karigino amana document sing sudrabadi madugi apapata ki daita masa na pujaga dabani haina hairakli basi ma asi karamba singa mari leinabano haina ngasi gi mifamna haksina khanari maram di gari gi document sing di gari gi owner sing na paijaga dabani tax
ꯇꯣꯟꯗꯕ ꯑꯣꯅꯔꯗꯨꯒꯤ ꯗꯥꯏꯇꯅꯤ ꯃꯁꯤꯗ ꯃꯌꯥꯏ ꯂꯝꯕꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯖꯔꯤꯕ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯆꯥꯔꯥ ꯇꯥꯜꯂꯤꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯒꯥꯔꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯒꯤ ꯍꯔꯥꯁꯃꯦꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯦꯞꯂꯒꯅꯤ ꯃꯨꯛꯇꯥꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯅ꯭ꯌꯨ ꯂꯥꯏꯐ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯨꯛꯇꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤ ꯒꯣꯄꯤ ꯔꯣꯃꯣꯟ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2016ꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯑꯣꯖꯥ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯁꯥꯡꯅ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯇ ꯔꯤꯒꯨꯂꯔ ꯇꯥꯍꯟꯕꯤꯅꯕ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯗꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯒꯦꯁꯠ ꯐꯦꯀꯜꯇꯤꯁꯤꯡꯒꯤ ꯔꯤꯃꯨꯅꯔꯦꯁꯟ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 8,000 ꯈꯛꯇꯃꯛ ꯄꯤꯕ ꯑꯁꯤ ꯍꯦꯟꯒꯠꯄꯤꯅꯕ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯦꯟꯒꯠꯄꯤꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯄꯦꯟꯅꯗ꯭ꯔꯕ ꯑꯣꯖꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯔꯤꯒꯨꯂꯔ ꯇꯥꯕꯤꯕ ꯑꯃꯗꯤ ꯔꯤꯃꯨꯅꯔꯦꯁꯟ ꯑꯁꯤ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯣꯖꯥꯁꯤꯡ ꯑꯁꯨꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯕ ꯇꯧꯗꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯒꯦꯁꯠ ꯐꯦꯀꯜꯇꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯣꯟꯊꯣꯛꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯣꯖꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯇꯣꯉꯥꯟꯕ ꯐꯥꯔꯝꯁꯤꯡꯗ ꯎ ꯆꯥꯔꯥ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ ꯑꯦꯛ ꯄꯦꯠ ꯃꯥ ꯀꯤ ꯅꯥꯝ ꯄ꯭ꯂꯥꯟ ꯐꯣꯔ ꯃꯥꯗꯔ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟड ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯊꯧꯕꯥꯜꯒꯤ IQSC ꯑꯃꯗꯤ NSS ꯌꯨꯅꯤꯠ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ